ngasi numida waram phongkiba tongan manipuri siphongsingdagi maruibi ipausing memna thamjagi ahanmada paujil pausidagi lokocharakana memna thamjagi mahairoi ama tilna sikpada Leikhidre khurai chingangbam lekai tinsit rot leiba kangambam berendro amadi kangambam ongbi amusana devi gi masanupa kangambam Henthoiba seitaraga mari script taifasna maram oiraga rims tangarang lekatnaba ngamdana Leikhidre Martin sit singkong the labor mega school hausi class 9 tamliba mahiroini numit khrani mamang school da tilamana chiklak padagi masa nungai rakta padagi thasigi kungo homdoi the rims ki ICU bed number 22 da thambakibani mangon da sikiba tiladuna multi organ sing haibadi lungs livers kidney amadi heart ka hena sokchilamadagi multi organs failure oirakpadagi laikanaba ngamdana laikitabani medical technology na yamna advance oiraba matam masida siguma tilna siklaga script typhus naduna mahiroi amagi punsi kanma ngamkidabasi yamna lebak thibani matungda amu hana siguma lebak thiba amasum asiena thoktana balenga health services ki authority ni school singa authority singa darkar roiba lokhat pham thokpa thabak sing lokhat haningi amasum hakna manung matam sadana leikidabasi kangamam sagi kaktagi natana leikai sigi so asoba mangjaba mani haina kangamam sagai developments committee na phongdorakli Atopa paom na tuan mapam ani da asibak sang ani phangle Manipur matam kuina lep luraba matung na sakhang da asibya haksang phangbagi leptri ngasi su tuan be Imphal West amadi Imphal gi mapam ani da sakhang da ba na ani ga asibak sang thengnare ngasi angan ba Imphal East ki hangang police station gi manung sanba hangang sing da numit khrani gi mamang na siram ya haina patta pum tharaba haksang ama lerama thengnaki khudakta hangang police station da laikai miyamna pau piraba matungda miyedugi sapsaba maming matha khangnanaba Jawaharlal Nehru Institute of Medical Sciences ki middle sana thamkre asiba miyeduna lairamliba hangang sing maya nakna thauri lairamba thenaki misiedu miyei khrana thaurina mangakta lakhalaga hatpa natragana thauriyan sinduna halamba yai haina thajanari nakala maromda Imphal West District ki Sagolbans Bijoy Govinda Thong Monak Nambul Turel da asibak sang ama thengnare asibak sang adu police tagi phangba pawda miyedu Sagolban Tera Amudon Akham laikai dagi Leikhidraba Khaidem Surendro gi masanupa Gasper sei kungani pan kau hedi imung manung dagi phangba pawna hai mak tha sigi kunga manga gi nungthil pung ani makai rom taba matamda yum dagi thokibadagi thiba khangdana lairakibani Forensics experts sing laktuna yengsilaba matungda police na thaudo aduga mari leinana case ma lokhatpaga loinana postmortem gi damak rims mokta thamkhre sohaidi kangla pawdage topa maruiba paw khra momem da thamjagi MSU gi yangkhai ge tare lak suba saklam khongsat pangtokre ani suba saklam khongsat thoktana balenga na singadamani salamba MSU na sei khudingi pangthokpagum yangkhai ge tare suba saklam khongsat hunger marches day thoram ngasi pangtokre Saklam khongsat ki thoram masi pisum singam khada leiba athabusingi khubam da MSU gi president haubizam salambana MSU gi phirol singkatun haudokhi matungda athabusingi khubam da miyam hekal ekatamki thoram aduda thapubusing hanagi thapubusing advisor sing imalup sing amadi tungan ba school singi mahiroi kya yauna nursing institute kya sargaki matungi Leikhidra ba athabu mari Nabakumar Nilamani Saubol amadi Pramodini gi photo miyamna puduna miyam gi oiba khongsat ama pisum singam khadagi DM college campus phawba laktuna miyam gi oiba mipham ma pangthokhi mipham adur MSU gi hanigi president ayekpam design president Hawizam Salamba maite UCM gi vice president oiriba MSU gi advisor YK Direna chief guest president ma the guest of honor oiduna sargaki thoramaduga mari leinana MSU gi president Hawizam Salamba na phongdokhibada English nga amaga samapan ga kumpuga mga lamdam masida masay goiba pothok sa thok leijarabasu matamadugi sarkar amadi karbar wala singna furit khawsuna na bahona bada mapan seng thadokibadagi saningai leitaduna miyam amadi mairoi singna CNPU saklam lehaiduna khongjang sangsilakibasing CNPB gi mutta sipai singi khungu but amadi nongmai gi sangina thinmadagi athauba mari Nabakumar Saubal Pramodini amadi Nilamani thawaina ponta pikhi numit adudagi hauna MSU na sei khudingi saklam khongsat hunger marches day haina pangthuk tuna lakhi mangna makha taraduna
sai English ni hen bagi puari laituna masagi puthok tuna mipal dangdan leramba leba singa sidi English ama samapan nifugumapan India gi phibanung na tinkibadagi mipan dangduna saba mipan tanglagada nungaijaba migi makha polagada nungaijaba luraba tanpam amada lairi Sengau paibisingna khulingba makoina tawningbada tawba kanagumba mute khradi lupa ahum piraga yoliba sing asi phawba lauksilakpa amaramda lawmisingna matam sana phangangadaba har phawba poron londuna thamduna lawmisingna awaba piduna pothok sathok marang kaina pothoktana bo khonarabra haibigi singnadaba ngamde maramasina matam adugi sanglam khongsat amu hana lakadra haibigi mi paiba phokle anisuba sanglam khongsat laktanaba lengang singadabani haina su phongdoki Atau papa mana lupa crore mengarung juga kita WY tablet ke kona nak mapare. Warun draki saruk ama oina masih polis tengah pal polis amasung kunga matoi suba Assam Rifles ke apun combine tim mana lupa crore mengarung juga kita WY tablet ke kona nama yue mapare. Drak ke kona na para bami itu di songko hawkip sai kontrak itu apokpa ngakulen hawkip tingpai village Henthoiba subdivision sandel district tegin hari. Polis tagi pama paugi matung ina ngaranung thilpung mangarum tabada Zamadar L Sarachandra lusingba masih polis tenopal polis amasung kunga matu shuba Assam Rifles ki team amana akaknaba paw ma phangbadagi sangsat road ki bungmon village lambid asat awok sek tawringeda bolero amada lakpa miyema khamduna sek tawra gari edugi tanki gi compartment WY tablet sing lotuna thamlamba thengna kibani haidiba Drug sing adu kg taraga mathoi rom lumbaga loinana packet tararom da haplam kibani haidi makhata buhong pong sathanaba FIR ama lokhot baga loinana masi police ta sinakre su haidi makhasa tharak poina kangle pak maira news to ge to pamaroi ba paw khrana imphal train yorok tringai da yelhomi sing kanjana ba section phirep lominarasi MLA humphuna su akan mami yeng sang biu Zai Chandra kwanthokjam Central government ki makhara pakhalak liba kilometer samaga taraga matu sangba Lupa crore taragani thuiga point saniga humfuga mari sangba Imphal Jiribam railway project asi English aniga kunga humdoi gi December thada lushilagani haina Unions Minister of State for Railways ki thaupuriba Darshan Bikram Zardos na phongdokre madura Imphal train Europe trini mamangna lamdam sigi gelhomi sing kanjana ba section phirep lominarasi loinana hiramasida MLA humfunus akan mamiyeng sang yu haina UCM gi president Zai Chandra Konthaujam na phongdokre Wapamasi UCM na sinduna one-day farmers training program on rejuvenations of farms economy amadi distribution of urea and rabi crops ki tharam amangasi kumantem lekai lewa toli ground na pangthokpagi tharam na president yu role piraduna magna phongdokibani magna makhata na phongdokibadi UCM na iramda masida lairiba ireisa kudimakta thamlaklibu waphamdi Jiribam Imphal train yorok tringeda Aikoibu kanjanaba section phirep lominasi masina iramda masibu kanbagi upay oigani loinana Manipur gi mihut oiriba MLA humpunasu akan mamiyeng sangbiu loinana chief minister tharaga minister taragani thuina asumba wakhal thadaduna Manipur kannaba phirep amatu oina lomina saiki mangna hai Manipur government na inner line permit system ILP satnari haiduna laphokraga ILP gi wantok mapung phada vaibisi lebak thibani ILP gi guidelines mapung phadabana maram oiraga haibidi kaidi oiba maya pandabana maram oiraga kaiduna sikani haibi akiba leitaba maramaduna train yorok tringeda guidelines mapung phana simabu mathokta haiki UCM gi wakhalon di Jiribam railway station da ILP verification office ama hangdoktuna sangshilagli ba kudimak check tawgi kudong saba lahoksi loinana Manipur gi manungda hangdokkodoriba railway station kudima ILP verification office hangdoktuna nem amagi makada laingakna sinbigadabani ngasidi Imphal railway soidana yoralagani adun maduna mising yamjadraba Manipur kunai si kalhaunabagi dama aikoi amata oina punsinduna mafam matam sana thengnaminaba mathokta habu wafam sathamki ngasigi farmers training program atuda sangayumpham ZP oiriba MD Hibazur Rahman's Elis Angona Chief Guest Kumantem Debala Devi Ward Member Amadi Lewagi President Sorokhaibam Ojit Singhana Mathangsina Chief Guest Amadi Guest of Honor Oina Saryaki Loinana Likmabam Gaura Basoba Amadi Lintoi Wathamna Resource Person Oina Wangangki Thauramadu Sarugyaki Balomi Sing the UCM gi Mekedigi Urea Har Ningthamaru Marang Singsu Lomi Sing the Pangan Kianisu Paus na Makatana Fundorakli
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯅꯤꯌꯟꯁ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯏꯝꯐꯥꯜꯗ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤ ꯍꯌꯦꯡ ꯑꯣꯒꯁꯠ 29ꯗꯒꯤ 30 ꯐꯥꯎꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯌꯨꯅꯤꯌꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟड ꯏꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯊꯧ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯏꯝꯐꯥꯜ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯄꯨ ꯁ꯭ꯇꯦꯠ ꯒꯦꯁꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯦꯅꯔꯦꯜꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯁꯣꯅꯤ ꯐꯤꯃꯨꯅ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯤꯂꯣꯡ ꯊꯣꯡꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯟꯕ ꯌꯨꯝ ꯀꯩꯁꯤꯡ ꯇꯛꯈꯥꯏꯒꯗꯧꯔꯤ ꯂꯤꯂꯣꯡ ꯊꯣꯡꯗꯒꯤ ꯑꯔꯥꯞꯇꯤ ꯂꯝꯈꯥꯏ ꯐꯥꯎꯕꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯁꯔꯨꯛꯇ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯏꯚꯤꯛꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯂꯣꯡ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯑꯣꯐꯤꯁꯔ ꯑꯉꯣꯝ ꯁꯤꯖꯂꯦꯝꯕꯤꯅ ꯊꯣꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯂꯣꯡꯒꯤ ꯚꯤꯂꯦꯖ ꯅꯝꯕꯔ 16ꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯊꯣꯡꯗꯒꯤ ꯑꯔꯥꯞꯇꯤ ꯂꯝꯈꯥꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕꯁꯤꯡꯅ MLRN LRA की मखार अथुबद थादोकदबनी थादोक्तरबदि मथंग सेप्टेम्बर की तांग अमगी नुंगथिल पुंग अहुम मखाई फावबगी मनुंगदा हारिबा मियोइसिंग असिना मखोय मखोयगी लमगा मरी लेनबा से सांगसिंग लिलोंग सब डिविजनल्स ऑफिस ता थाजिलकदबनी पीरिबा मतमगी मनुंगदा हारिबसिंग असि थाबक ओइना पांगथोक्तबा ताराबदि मखा ताबा नोटिस थोक्तना एविक्शन की थाबक पाइखतकनी हाइनसु ऑर्डर असिता पल्ली अतोपा पावमना ब्लड कैंसर न नारिबा मास्टर मोयरांगथेम मंगल सनाई की अना लेंगी दमक PhD न लुपा लिसिंग तरागा मंगा तेंग मांगख्रे पुन हिंगमिनसी ग्रुप PhD की कुनगनी थोरक सुबा तेंगबांग ओइना ब्लड कैंसर न नादुन हौजी मंगल लाइफ केयर हॉस्पिटल इम्फाल लेयंगदुन लेरिबा सुपनतगी सही अहुंगा था निपान रोम न गाइरिबा वांगजिंग तेंथा केंद्र की मनुंग लेबा मास्टर मोयरांगथेम मंगल सना सिंहागी अना लेंग तेंगबांग ओइना बगी दमक ngasi lupa lising taraga mga imung mununggi miyoisna kusina kre haina PhD gi Information and Publicity Secretary gi Thaupuriba Haisaw Divina Press Thoropasi role amana haidi ngasi gi tengbang thoramatuda PhD gi member kya gi mot sinduna group asigi General Secretary S Zayadeva Information and Publicity Secretary Haisaw Devi Executive Member Dilip Kumar amadi Sahid Y Basant Kumar Naurem Romila Mistress Wahida M Zibalata A Shyamala K.S. Sunibala na member kaya na sarugyaki PhD si Wangsing Tenta Kendra sige manungda leba miyoy sing punsilaga Kendra sida kahen awawa tarakpa matamda mating pang na bagidama kathopaga na siyem kipa member sing na thama da supna tagi lupa sama sama kikat naraga siyem zaba kaya na balay tabo wakalon manaba miyoy sing na punsilaga siyem group amane Group asina kathopaga loinana sotharaba miyamgi mateng pangjariba sibu kendra sigi miyamna support tabiyo madi amasum member oiminasi haina PhD gi General Secretary S Zayadeva singana sa phungdorakli makasa tarakpoina pandam pausi dige topamaruiba paukrana yangkhairak suba Manipur Sumang Lila Festival hokdokre sei sidagi Sumang Lila Festival gidama budget lupa lakun hapa hore se minister Manipur State Kala Academy na sinduna yang khairak suba All Manipur Sumang Lila Festival 2021-2022 ngasidagi Palace Compound leba Iboyama Sumang Lila Sanglena Manipur State Kala Academy gi chairman oiriba Manipur gi governor Laganesan haudokre sei kudingi pangthoktuna lakliba Sumang Lila Festival sida sei sigi oina Sumang Lila group kunga mangana saryaki Hogdokpagi thoramadra Manipur gi State Kala Academy gi Vice Chairman oiriba Manipur gi Minister N Beren Art and Culture gi Commissioner M Joy Manipur State Kala Academy gi Secretary L Kesorchit amadi Art and Culture gi Director Sumang Lila gi sangnhairaba artist sing award sing saryaki thoram gi athoiba mithungnen oina saryaki ba governor Laganesana phongdokibada Sumang Lila Festival si atopa state singa gi apawa festival sing da kitadi Sumang Lila si Miyamda education gi mangal pibada asoba medium ama oibada natana miyamda matam gi afaba nungaiba pi mangami hana spaus na phundoki puari oiraba wari kyasu moirang parba gi kuthangna miyamda uba phangali hana phundoki atopa pawamna Leikhidre kanguzam anauba Guinness World Record thamangam krek aikhoi gi tungi punsi kanma natragan hat pai bise lusing basing amadi ahal singda leire Leikhidre masagi sai Tarakakta ngairibi malemgi sangairabi climate and environmental activist Leikhidre kanguzam ngasi anauba Guinness World Record thamangam krek mana malemgi khwairigi sauba
plastic bottle na sema wai padeng ama mapung fana iduna record asi thamba ngamkhibani hari mangna punna ising bottles lising taruka sunagi yangkai ge taruk sejinaduna supna tangi minute 9.02 da anobu record asi thamkhibani mamangna United Kingdom da leiba ST Edwards Prep School na record asi minute nifuga mangana punne ising bottle lising ohunga sunagi sahunga kunga mangana wai padeng ama iduna thamba ngamkhibani adubo hairiba record asi ngasi Lisipriana mai paana thuwaiba ngamkhre hari record asi thamnaba honabada maki manawnapi Irina Kanguzamamadi Ren's International Group of Institution ki mairoi singna sumateng pangbiduna puna record asi thamangam kipani thoram asi maki school Ren International Schools Noida Extension jury sings experts sing loinana independence witness kya ga loinana pangthuki hairiba record asi thambagi nungge bawan tok piraduna Lisipriya ne media sing hakibada ayana ngasi tawribasi Guinness World Record thamba haiba pandam adu khakta nati ayana malem gi miyam amadi lusing singna plastic pollution na thogaliba awabi gi masak sing amadi malem asi mosilakri ba sigi maramna paujel asawba mathaba pambagi ni amasum ayana hairiba wai pareng asi save our planet and our future kawi masi wan tok malem asi kallu amadi aikoi gi tungi punsi kallu haibani India na sayamada million ton 3.5 ki Serangi amot puthui hariba amot pasi pad turel kom natragana samudrada takhiga ngakani masina climate change tanatana air pollution amadi malemasi kaitharangna bigi asu maram am oheli haina magna makataki ngasi sijinariba bottle singasi aina hotel restaurants amadi miyam digi tha ani sangna climate change amadi plastic pollution gi paujel asi pining bagi damakta thamlobani aikoi gi tungi punsi kan banatragana hat pai bisu lusing busing amadi ahal singda leire aikoi mit pang bamatam oiri haini khian su pausna palakli atopa paw munana linthoi sanambamna India gi puari da ahan boina judo world championship the goal laukre sport policy gi makhada phangpham thopasing sapsana piduna ikai khunagani chief minister yamna nungaiba pawni Manipur gi hawkhibi judo ko Linthoi sanambamna Bosnia and Herzegovina gi Sarajevo da pangthokpa judo masanagi world championship ki kg yankai ke teret ki kanglupta gold medal lauduna India gi puari da masana sida gold lauba ahan ba India gi sanaro ore India gi oina masana sida world championship kudimakta judoka amatana final yauba amuk phawa yauhidri masana si gi oina World Championship kudimakta India gi judoka amatana amuk phawa gold medal laudribana Linthoi gi medal asi hena masak thole Linthoi na puari oina malem pumbi gi oiba sangdamnaba sid sei kanglup kudimaki oina ahanba gold medal phangba sanaroi oithibani hauji chathariba World Cadet Championship asida Linthoi na maridak thangna mai paktuna anobo record thamangamki mai pakpa siga mari leinana Linthoi sanambamna phongdokibada ayakna mai pakpa sida isada kari phawi haiba haidokpa ngamdrabasu mai pakpa sina ayak atuki matik nungaiba phawi haibisimadi khangyai ki amaramda Linthoi sanambamna gold medal lorakpa Manipur gi chief minister en berena nungaiba phongdorakpa loinana sports policy gi makhada phangpham thokpasing chapsana piduna ikai khumnagani haina lauthokre wapam masing asi iboyama sumang lila festival pangthokpa thoramamada lauthokibani su haidi Losilakpoina topa pawmana tipai muki MLA Nursanglur Sanatena Kendragi miyamga khungangi awat apasing tana minakre Ziribamgi skulama yengsulubuda hameng amasum sangi mathina wai sairamba ubuda MLA ngakre tipai muk AC gi MLA Nursanglur Sanatona maki AC da leiba miyamga unaduna khungangi awat apasing tana minakre haidi khongsara sida Bangai Range Tipaimuk ACG Manung Sana Lairiba Perzol District ki mafam kyara satuna miyamgi mifam pangthokpa loinana laumi singda fertilizer sel lauduna MLA gi maikedi gi laumi singda lemnigin thoki kendra si yamna sawba maramna lambi asi jiribam romdagi sanglaga satpana laingangna paikhatpada si thawba thabak sing maru oina lambi da PWD na sariba lambi amadi PMGSIRD Rural Development lambi singi sinki singilam oibana maramoiraga water supply scheme GMM amadi NDB gi makhara paikalibi scheme singasi phil oibanina kari tawraga isinga sibu asisu
ꯐꯪꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯡꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯁ꯭ꯀꯨꯜ ꯑꯅꯤ ꯍꯥꯟꯅ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯁꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯑꯣꯖꯥꯅ ꯀꯅꯥꯅꯣ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯗ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯊꯦꯠꯂꯝꯗꯦ स्कूलदा आंगांसिंगना लाइरिक तंबगी ममी तारमद्रे हमेंग अमदी सनगी मथीने स्कूलगी मनुंगदा लेरंबा थेंगनबदगी एमएलए दी पुंगक ngakre पाउमी सिंगी वांगी पकुम पीरदुना एमएलए ना हाय हाउजिंग स्कूल अनि एसि करंबा जेडईओ गी मखादा लेबनो हायबा खांमंगम खिदे मरासिद लेंगा की स्कूल सिंग फगत हनबगी पन्नमगी मखादा लेंगाना पैखलिबदुगी ममी तारमद्रे लमदमसिगी मियाम लाइरिक लैसुगी मंगाल निंगथीना फंगद्रिबसिदा खुदोंग साबा क्या लैतबना मरम ओइरगा लंपाक सौना मरांग कायना लेबन एग्रीकल्चर द माहि मरोंग का थादुना पुथोकनाबा माकी मिफमदा पनम थमखिबा लोइनना खोंगचत अदुदा क्वासरा लिसिंग तरागतरे युमनाक अनेक यांखै खांगदोर विलेज की खुंजासिंग द एमएलए की मेकेडी की लेमनि गेंथोखि एंड थैंक यू।